मैम ngasi video sidi ai gi blog natraga ai any mukbang adugumbada ai amta hapchar oi ai ngasi na me video sidi मैम da wafam khara dang ai thamjaram ge hai begi ai video matek ama namjarak pane ado मैम na su ai gi video matek sida haidi kitang loiba bodi yengbio yamna sang badu oire bako sangdi sangoi khaji khaktam me aduna hoje hoje मैम irang su dum lepanai de bako adum chatharaga lai adum hori adum kapnari ama maikai adum toraga hori khana base adum hori dum kakak thin base adum hori tida khwaidigi maru oina thodang lorise khun ngkliba Ebung Epwa singjina ne ba khwaidi maru oiba thodang lorise moi kari go moi layam na taragidi akhoi ngasi haraudna chak cha bo boine na ta na chariba chathoiba koiriba habidi dum example ne bazar bu chalo sai bu dum koi thu boigira amma to boigira sigumma mayam je moi na layam da taragidi akhoi sumaina kai dong dum laiba su ngam ko aduna aina aige maikai digi hygienic badi ataina te huji khun ngkliba Ebung Epwa singbu haidi Fajin punsin dnaba aina hyjari aduga mayam ge maikai digi su aina hairiba sumaina share tawbiyo mayam maikai de su mayam na su haibada su kaishu leite aduni hena fa doine amana loina share tawnagraga amana loina haigraba matungdadi ayat papige tawrami ba khalliba kaino misak singdo athar ko moiduna su gyan khara tar ka doine Ebung Epwa simbagi akoina ngasi faubada yamne na tan hingba ngami bane मैम कोई पुना सपोर्ट तौमिना से बको पुना सपोर्ट तौमिना से अपुन मना पांगल ने अदुगा हुजिक मत हुजिकती अमगा हुनाबगी मतम सुनत्रे हाइदी लांस ना सुकलब मतम सेदा अमन यंगथिनारगा अमन अम यंगथिनारगा तौबसे तौरोइसे एन याम हेना खंग हाइदना हाइजबदी नते अदुबो आइगी मोतगी अपामबदो अदुसु कितंग मैम दा हाइजबने हुजिकती अमगा हुनगदबगी महुतपदी अमगा थौना पांगल पुथोंनारगा हाइदी अमगा सपोर्ट तौनारगा गनो हुजी लैरिबा इरांग लांसिबु कमाइना ngमगदगे कमाइना अखोइना माइ पाकदगे हाइबगी मतंग दुनेबको मतम दुनेबो ओइरिसे अदुदना खुनगांगलिबा इचिनाव Ebung Epwa सिंबु फजनदनबा आइगी माइकै देसु हाइजरी इसामंगसु दुम चुचामपुर दगिनेबको ओइदना को म्यामसु खंगबा यारमदि दुम खंगमगनि इसामंगसु चुचामपुर दगिने अवाबसे करिनो adagi lantheng naraga chelak mangtane aduna aingonda fawe awabase karino haiba chapchana khangi aki bese karino loina khangaga lagwa ngatane bako ado mayam su khangam gani khangde habina te mayam loina khangini adu aidi haktheng na namko khangaga laine bako aduga sumaina Ebung Epwa bai ngasi fobuda aina oigera ko akoi imung manungi family oigera amo oigera loina nungaina mayam su nungaina leiba ngam bako na punya support omina se haidi hojikti amaga to khai targa yengthina na te ba kamain toraga Ebung Epwa sina mateng kamain pangdage sel fanala sel gi mateng natraga su khogi wahaina hota na wakhal do puthok minaraga e si toraga di mateng pangba yabra ai su mangai chamana se social media da ai YouTube ne har ai YouTube ha YouTuber ne har gi sumai thoga katang tawba khakta sina su kano na te ba haidi mayam su yae bodom amadagi social media Facebook oigera Instagram oigera WhatsApp oigera sumaina chamana na haidi dum taraga video se nambo oigera ama tar social platform se loin thadokpa ka su kai de bako ka su kai de mayam su adum tawbiyo ado agi maikai degi su adum haidi ngambi ba makhai di adum sumaina taraga social media through da khangan na busum hoina jona jage aduna kunang le Ebung Epwa singbu Fajin punsin dnaba agi maikai degi hyjari